ओजागी सिंफम नंगौजरक महाकना पुंसिगी अहानबो ओइना पुजबा स्कूलदुगी मनुंगदा लैरिङै मै थादोरकी मियाम हुप्तुना लाइफ अटेम्प्ट तोरकी सिनिंग चित्ता हिंगौकी मसिगी मतुंग अमुकसु सही अहुम थंगना थंगना महिरोई चा क्या लाइक ताकपीखी अदुबु असिंगबा महिरोई मयामदुना ओजागी अवामल दि पीबीखिदे अमरोमदा खबरदा येंगलुई कोचिंग सेंटर की एडवर्टाइज ISTV इम्पैक्ट थारुई प्राइवेट स्कूल की एडवर्टाइज प्राइवेट स्कूल दसु तम्मी कोचिंग सु चटली होम ट्यूटर सु अमुक कौई अयुक अंगनबा मतमददी अमुक तोइबा लंबी चथुमगा लैते मखोइबु थिनबिरकबा मयामदुना 10 12 थागदबा महिरोइसिंग ट्यूशन याउदबदी अतांगमनी तोंगले खंगमना लनाई स्कूल सु सौग्री युंगबगुम युंखतनरकली नकलदना कोचिंग सेंटर मयामसु चेंगुम चोंगबगुम चोखतनरकली होंगलकलिबा एजुकेशन की यावलसिदा RK प्रोडक्शन सु खंगनिंग हंगजरुई थीजरुई ngasi Sunday paudong khulda taminarasi sining chita sihaudraba sanjoy Central Police Organization CPO gi competitive exam ama thaki thaningna thakiba natte imungi pressure amadi lekai mayam mamangda aisu ngammi haibadu unnaba thabani सब इंस्पेक्टर की रैंकता महाक्सु सिलेक्शन फंकी अदुबु मसागी पामजदब ओइरुबना एक्सपोज कया तौदबिदा अदुमक तुमिन्ना नेग्लेक्ट तौकी मतमदुदा करिगुम्बा एक्सपोज तौरमलगदी युंगी प्रेशर न ngamnamक मसागी अपामदुना थैरगा एक्टिव सर्विस दा लेरमगनी मतमदुदा चंखिबा मियोइसिंग हौजिक BSF अमदि CRPF ता असिस्टेंट कमांडेंट ओइनाख्रे पुमनमक तुना थैरगा मिगिदे वार्डन ओइरकी होम ट्यूटर ऑफिस असिस्टेंट अमदि प्राइवेट ओजासु ओइरम्मी एडमिशन फॉर्म फिलअप अमदि स्कूल की फी थिरमदाई खुदिंगी कोर्टगी फौ ताइथोक्तुना महै तमजरक महाकना पामजना खंजखिबा DM कॉलेज की एंट्रांस सिलेक्शन फंखिदे अमुक्सु MU की अहानबा एंट्रांस दा खलखिदे ओजागी सिनफमबु लाइनिंगम निंगजरकपा ओइरुबना इम्फाल दा लैना होम ट्यूटर चलम्मी उचिन्ना चिन्ना मास्टर हेक लोइबगा पुंसिगी पांदम अमगा लोनना प्राइवेट स्कूल अमदा ओजा ओइजकी लाइबक थीबदी महाकना पुंसिगी अहानबा ओइना पुजरिबा CBSE की स्कूलदु एमिट कार्ड लाक्तबगी इहौदा मियाम संगदुना मै थागलखी पेरेंट अमदी छात्र मयामना लाइफ अटेम्प्ट तोरकी समनादि हिंगौकी लाइबक थीबा नुमित्तु स्कूल की फाउंडर अमदी अतई स्टाफ खुदिंगमक माना थोकबा हिंगनबा चेनखी अदुबु महाक्ति चेनखिदे महिरोइसिंग लेंगना स्कूल दुमक्तदा लैखी स्कूल अदुदा लैरंबा मियोइ खुदिंगमक अमत्ता लेमना थारोय हाइबगी मतागुम मै थागलखी मिकुपतु निंगसिंगलुबदा तु चुंखी पुंसिदा काउररोइदबा थौदोकने हाइनसु ओजाना पाउदंबिरखी मतंगसिदा माइथीबना माइ पाकबगी लंबीनी ओजाना खुनाइसिगी लमजिंगबनी खंजरिबा ओजा मोयरांग मयुम संजोयगी वखलोन खरा तामिनरसी हांग मतमजे जुगाली ओइबो चले हाइतार इनाउ निपासी आइगो पारगा अखोइ चेककी इभाइजी बोरो मिस्ट्री नि इसे लोगु नुपाजे अदु माजना चेककी बोरो मिस्ट्री इबानी इनाउ नुपागा आइगेसे अदुम लाइकाइ मयाम पुनुमंगना साखी अदुम खंगे स्कूल की परीक्षा हंगकु मतम सुटी लेबे नुमित कालेन सुटी मतम एग्जाम लोगियो मतम जे इबानी मक जुगाली नि लेकाई मीसिंग अयाम प्राइवेट तमें अदुना आइजु मतमदुदे प्राइवेट से याम तमनिंगे प्राइमरी क्लास 3 4 5 6 7 हाइबो कायरको बोक चपर प्राइमरी बोक्से आइगी फैमिली दगी रिलेटिव्स दगी आइगी इमुंग मनुंग दगी थबक तौननबजी अकनबा प्रेशर पी लाइक तमे पैसा तिंगबे आबा तिंगे होजिकती सेंथोक लंबी लैननबा थबक अमा तौननबा होनारो गवर्नमेंट करीदा अदुई वांग हांगनतना सेंट्रल की करीना मयाम पी अदु आइसी अइना गवर्नमेंट की सबक नत्रगा अतोप लाइन जी अमत्ता अइना पाम लैगिदेबो एक्सेप्ट ओजा ओइबगी सिनफम जे नतना गवर्नमेंट की फंगद्रगसु आई प्राइवेट की स्कूल की ओजा ओइगे लिसिंग अहुम लैना मंगा बक चार पोक्ता प्राइवेट स्कूल की ओजा ने हाइजनिंग मिदामनेबो अदुमाइना लाई हाइतारे अदु हेक तम्बा लोइबगा आई मीगिदा थबक यावे पार्ट टाइम अखोइगी ट्यूशन यावबा अदगी ऑफिस असिस्टेंट ओइबा इवन बोर्डिंग की वार्डन ओइबा ऑफिस स्टाफ ओइबा सुमाइना युमदगिदी थबक तौहनिंगबगी अपामसी प्रेशर से अदुकी मतिक लै अदुकी एग्जांपल हाइबा अइंगोंदा प्रेशर से आम पिरकपनि नुंगाइतबगीदमक करिगुमाइना थबक से तौद्रगदी आई मतिक चादबा लाइक तमगसु मही चादबा मी से तादोरे हाइबगिदम आई नुंगाइतना कॉलेज लोइरकपसिददी कोइगी मतमदुर पांगथोकबा CPO ना सेंट्रल पुलिस ऑर्गेनाइजेशन की कम्पिटिटिव एग्जाम अमखक अमुक थाइ फेल होय अनिरक थाबदो पास तौवे आइसे सब इंस्पेक्टर दा पोस्ट अमखक्ति आइसे रिटर्न फिजिकल लोइना वेस्ट बेंगल दा आई तादना अदमाइना अदुमबदी चकी अदा अइना थबक तौनिंगुबा खक्की नाते चुमना खक्की आइसे अदुगुम्बा मदि ngамमिको हाइबसे पास तौवी हाइबसे अदुगुम्बा खक्की ngамना आइसे अदुगी ऑफर खक्ति फंगे फिजिकल पास तौवी रिटर्न पास तौवी मेडिकल लोइना फिट ओय अदुगा अमुक खक्ति मिट की कलर ब्लाइंडनेस के तमक री मेडिकल खक्ति लाखे
ꯑꯗꯨꯕꯨ ꯑꯩ ꯑꯗꯨ ꯀꯔꯦꯛꯁꯟ ꯑꯣꯏꯗꯅ ꯑꯩꯁꯦ ꯑꯗꯨꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯗꯤ ꯐꯪꯈꯤ ꯑꯗꯨꯕꯨ ꯑꯩ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯤꯁ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁ ꯒꯣꯔꯃꯦꯟꯠꯀꯤ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯒ ꯑꯩ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯌꯥꯖꯅꯤꯡꯗꯕꯅꯤꯅ ꯄꯥꯝꯗꯕꯅꯤꯅ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯄꯣꯖ ꯇꯧꯗꯕꯤꯗ ꯑꯩ ꯑꯗꯨ ꯅꯦꯒ꯭ꯂꯦꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯌꯥꯝ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯗꯨ ꯑꯦꯛꯁꯄꯣꯖ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯐꯦꯃꯤꯂꯤꯒꯤ ꯁꯔꯥꯎꯟꯗꯤꯡ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯉꯝꯗꯨꯅ ꯆꯠꯂꯒ ꯑꯩ ꯊꯕꯛꯇꯨꯗ ꯆꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯁꯣꯝꯗ ꯑꯦꯛꯁꯦꯞ ꯑꯩ ꯑꯣꯖꯥꯒꯤ ꯂꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯪꯉꯝꯕ ꯑꯩ ꯉꯁꯤꯐꯥꯎ ꯃꯪꯗꯦꯕ ꯄꯦꯔꯦꯟꯁ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕꯐꯥꯎ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯗꯨꯗ ꯍꯤꯡꯍꯧꯕꯁꯤ ꯌꯥꯝ ꯁꯝꯅꯥꯗ ꯍꯤꯡꯍꯧꯕ ꯑꯩꯅ ꯐꯝꯖꯔꯤꯕ ꯁ꯭ꯀꯨꯜꯗꯨꯕꯨ ꯃꯩ ꯊꯥꯗꯣꯔꯛꯑꯒ ꯃꯃꯥꯡꯗ ꯐꯝꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄ ꯃꯤꯗꯥꯝꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯁ꯭ꯇꯥꯐ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯒ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯑꯩꯒ ꯂꯩꯍꯧꯋꯦ ꯃꯁꯤꯗ ꯑꯣꯏꯕ ꯃꯤ ꯑꯃꯇ ꯂꯦꯝ ꯊꯥꯔꯣꯏꯗꯕꯅꯦꯅ ꯏꯍꯧ ꯇꯧꯋꯦ ꯃꯇꯝꯗꯣ 2014ꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯅꯤꯄꯨꯔꯗ CBSEꯒꯤ ꯁ꯭ꯀꯨꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯥꯛꯏ ꯂꯥꯛꯇꯦ ꯀꯛꯏ ꯀꯛꯇꯦ ꯑꯦꯃꯤꯀꯥ ꯂꯥꯛꯏ ꯂꯥꯛꯇꯦꯅ ꯈꯛ ꯊꯣꯛꯈꯤꯑꯕ ꯑꯗꯣ ꯑꯩꯅ ꯃꯥꯁꯇꯔ ꯂꯣꯏꯔꯒ ꯑꯍꯥꯟꯕ ꯄꯨꯕ ꯁ꯭ꯀꯨꯜ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯝꯅ ꯁꯦꯡꯅ ꯍꯔꯥꯎꯅ ꯄꯨꯖꯔꯨꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯨ ꯄꯥꯝꯖꯅ ꯑꯗꯨꯗꯩꯗ ꯊꯦꯡꯅꯈꯤꯕ ꯁꯃꯁ꯭ꯌꯥꯁꯦ ꯑꯍꯥꯟꯕꯅꯦ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯑꯩ ꯁ꯭ꯀꯨꯜ ꯄꯨꯕꯁꯤ ꯄꯨꯈꯤꯗ꯭ꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯑꯗꯒꯤ ꯀꯣꯆꯤꯡꯁꯦ ꯇꯧꯔꯒ ꯑꯉꯥꯡ ꯈꯔ ꯇꯥꯛꯑꯒ ꯑꯩ ꯏꯁꯥꯒꯤ ꯑꯥꯎꯟ ꯉꯝꯅꯅꯕ ꯑꯣꯏꯅ ꯑꯩ ꯇꯥꯔꯒꯦꯠ ꯑꯃꯗ ꯁꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡꯃꯌꯨꯝ ꯁꯟꯖꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯡꯖꯤꯡ ꯋꯥꯡꯈꯩꯗꯒꯤ ꯃꯣꯏꯔꯥꯡꯃꯌꯨꯝ ꯃꯅꯤꯇꯣꯟ ꯑꯃꯗꯤ ꯃꯣꯏꯔꯥꯡꯃꯌꯨꯝ ꯑꯣꯡꯕꯤ ꯃꯪꯂꯦꯝꯕꯤ ꯗꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯁꯟꯖꯣꯏꯅ ꯃꯔꯤ ꯁꯨꯕꯅꯤ ꯃꯊꯛꯇ ꯃꯆꯦ ꯑꯍꯨꯝ ꯑꯃꯗꯤ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯅꯤꯡꯈꯤꯕꯗ ꯍꯣꯡꯒꯟꯗꯕ ꯁꯟꯖꯣꯏ ꯀ꯭ꯂꯥꯁ 1ꯗꯒꯤ 5 ꯐꯥꯎꯕ ꯋꯥꯡꯖꯤꯡ ꯋꯥꯡꯈꯩ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀ꯭ꯂꯥꯁ 6ꯗꯒꯤ 8 ꯐꯥꯎꯕꯅ ꯋꯥꯡꯖꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯈꯤ ꯃꯍꯩꯗ ꯊꯋꯥꯏ ꯌꯥꯎꯖꯔꯛꯄ ꯁꯟꯖꯣꯏꯅ ꯌꯨꯝꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀ꯭ꯂꯥꯁ 9ꯗꯒꯤ 10 ꯐꯥꯎꯕꯅ ꯅ꯭ꯌꯨ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯈꯥꯡꯉꯕꯣꯛ ꯑꯃꯗꯤ 10-12ꯇꯅ ꯊꯧꯕꯥꯜꯗ ꯂꯩꯕ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯁꯅꯥ ꯔꯨꯔꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯈꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯂꯦꯡꯗꯅ ꯁꯥꯒꯣꯟꯅꯔꯛꯈꯤ 12ꯇ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟ ꯌꯥꯎꯔꯛꯇꯨꯅ DM ꯀꯣꯂꯦꯖꯇ ꯇꯝꯕ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯐꯦꯜ ꯑꯣꯏꯗꯨꯅ ꯇꯝꯕ ꯐꯪꯈꯤꯗꯦ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯑꯣꯏꯅ MUꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯈꯤꯗꯦ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯁꯦꯂꯦꯛꯁꯟ ꯐꯪꯗꯨꯅ ꯀꯦꯃꯤꯁꯇ꯭ꯔꯤꯗ MSc ꯂꯣꯏꯁꯤꯟꯈꯤ ꯑꯣꯖꯥ ꯁꯟꯖꯣꯏ ꯑꯁꯦꯡꯕ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯃꯍꯩ ꯇꯝꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯊꯨꯡꯂꯛꯇꯦ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯁꯟꯖꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯈꯔꯗꯪ ꯇꯥꯃꯤꯟꯅꯁꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯁꯨ ꯕꯣꯔꯗꯤꯡ ꯍꯥꯏꯔꯁꯨ ꯀꯣꯆꯤꯡ ꯍꯥꯏꯔꯁꯨ ꯍꯣꯁꯇꯦꯜ ꯍꯥꯏꯔꯁꯨ ꯇ꯭ꯌꯨꯁꯟ ꯍꯥꯏꯔꯁꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯕ ꯁꯣꯝꯗ ꯍꯥꯟꯅ ꯑꯌꯥꯝꯕ ꯆꯠꯂꯦꯕ ꯑꯗꯨ ꯇꯝꯕ ꯉꯝꯗꯕꯁꯤꯡꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯄꯩꯁꯥꯒꯤ ꯉꯥꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯑꯗꯒꯤ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯖꯗ꯭ꯔꯕ ꯑꯗꯨꯒ ꯄꯤꯔꯒꯗꯤ ꯁꯦꯝꯕꯤꯔꯒꯗꯤ ꯁꯥꯕꯤꯔꯒꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯕꯗ ꯃꯥꯏ ꯑꯣꯏꯕ ꯌꯥꯕꯗ ꯃꯌꯥꯝ ꯑꯃ ꯂꯩꯇꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯑꯩꯒꯤꯁꯨ ꯁꯤꯗꯩꯗ ꯉꯝꯕ ꯃꯈꯩ ꯆꯥꯡꯗꯗꯤ ꯄꯤꯔꯤꯕ ꯈꯨꯗꯣꯡ ꯆꯥꯖꯗꯕ ꯃꯌꯥꯝ ꯑꯩꯒꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯨꯝ ꯄꯤꯗꯕ ꯅꯠꯇꯦ ꯑꯩ ꯄꯤꯔꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯤꯕ ꯌꯥꯎꯔꯤ ꯊꯥꯒꯤ ꯄꯤꯕ ꯌꯥꯎꯔꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯆꯍꯤ ꯆꯨꯞꯄ ꯂꯨꯄꯥ ꯑꯝꯇ ꯄꯩꯁꯥ ꯇꯤꯡꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯀꯌా ꯑꯃ ꯊꯣꯛꯏꯕ ꯁꯤꯗꯤ ꯑꯩꯅ ꯃꯃꯤꯡ ꯃꯊꯥ ꯄꯟꯖꯗ꯭ꯔꯒꯁꯨ ꯇꯥꯕꯤꯔꯤꯕ ꯎꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯈꯪꯕ ꯈꯔꯅ ꯑꯗꯨꯝ ꯁꯣꯏꯗꯅ ꯈꯪꯒꯅꯦꯕ ꯑꯈꯟꯅꯅ 2022ꯒꯤ ꯄꯔꯤꯈꯥ ꯊꯥꯔꯕ ꯃꯇꯨꯡ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯕ ꯃꯇꯨꯡ 11 ꯀꯥꯅꯤꯡꯉꯤꯕ 12 ꯀꯥꯅꯤꯡꯉꯤꯕ ꯁꯤꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛꯇꯤ ꯇꯝꯖꯅꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯇ ꯑꯗꯒꯤ ꯄ꯭ꯔꯣꯄꯔ ꯒꯥꯏꯗ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯂꯩꯇ ꯌꯨꯝꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯥꯌꯣꯛꯅ ꯑꯗꯨꯒ ꯃꯁꯥꯗꯗꯤ ꯑꯩꯈꯣꯏꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯐꯕ ꯑꯦꯛꯖꯥꯝꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁꯇꯤ ꯋꯥꯡꯅꯗꯤ ꯐꯪꯖꯕ ꯃꯣꯏꯁꯤꯡꯁꯤꯗꯤ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯕ ꯌꯥꯕꯁꯤꯡꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣই ꯁꯉꯥꯏ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯑꯩ ꯊꯣꯡ ꯍꯥꯡꯉꯒ ꯃꯣꯏꯒꯤꯕꯨ ꯁꯦꯝꯕꯤꯅꯕ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯒꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯌꯥꯔꯣꯏꯗꯧꯕ ꯃꯣꯏꯗ ꯇꯣꯉꯥꯟꯕ ꯏꯟꯕꯣꯔꯟ ꯀ꯭ꯋꯥꯂꯤꯇꯤ ꯈꯔꯗꯤ ꯌꯥꯎꯕ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯨꯗꯝ ꯑꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯌꯥꯝ ꯍꯩꯕ ꯂꯥꯏ ꯌꯦꯛꯄꯗ ꯍꯩꯕ ꯑꯗꯒꯤ ꯃꯣꯏꯗ ꯇꯣꯉꯥꯟꯕ ꯈꯔ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯣꯏꯗꯗꯤ ꯑꯩ ꯉꯁꯥꯏ ꯑꯗꯨꯝ ꯃꯣꯏꯒꯤ ꯆꯥꯟꯅꯖꯒꯗꯕ ꯄꯣꯠꯇ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯄꯦꯔꯦꯟꯁꯁꯤꯡꯒ ꯇꯥꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡ 100-120ꯁꯤꯗꯁꯨ ꯑꯩꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨ ꯑꯗꯥ ꯑꯩꯗꯤ ꯁꯤ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨم ꯌꯥꯎꯋꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯃꯨꯛ ꯈꯪꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤ ꯑꯣꯏꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨم ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯣꯏꯗꯗꯤ ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯑꯉꯥꯡꯁꯤꯅ ꯄꯥꯝꯃꯤꯕ ꯃꯥꯒ ꯆꯥꯟꯅꯖꯒꯗꯕ ꯁꯤꯟꯐꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯗꯩꯗ ꯃꯉꯣꯟꯗ ꯊꯥꯕꯤꯗꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯔꯣꯜ ꯃꯣꯏꯗ ꯀꯟꯚꯤꯟꯁ ꯀꯥꯎꯟꯁꯤꯂꯤꯡ ꯑꯦꯗꯚꯥꯏꯁ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯑꯉꯥꯡꯁꯤ ꯀ꯭ꯂꯥꯁ ꯇꯧꯔꯦ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯦ ꯂꯥꯏꯔꯤꯛ ꯍꯩꯔꯛꯇꯦ ꯃꯥꯔꯛ ꯐꯪꯉꯛꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯣꯆꯤꯡꯗꯁꯨ ꯁ꯭ꯀꯨल ꯇꯧꯕꯗꯧꯅ ꯃꯌꯥꯝ ꯇꯥꯛꯏ ꯁ꯭ꯀꯨꯜꯗꯁꯨ ꯃꯌꯥꯝ ꯐꯝꯃꯤ ꯕꯣꯔꯗꯤꯡꯗ ꯍꯣꯁꯇꯦꯜꯗ ꯊꯝꯖꯜꯂꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯍꯩꯖꯔꯛꯑꯅꯤꯅ ꯈꯜꯂꯦ ꯑꯗꯨꯗ ꯋꯤꯛ ꯄꯣꯏꯟ ꯑꯉꯥꯡꯒꯤ ꯑꯁꯣꯟꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯗꯤꯇꯦꯛ ꯇꯧꯅꯕ ꯄꯣꯏꯟ ꯑꯥꯎꯠ ꯇꯧꯔꯒ ꯄꯨꯊꯣꯛꯑꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯛꯇꯤꯚꯤꯇꯤ ꯑꯣꯏꯅ ꯐꯦꯁꯤꯂꯤꯇꯤ ꯑꯣꯏꯅ ꯃꯣꯏꯗ
ꯑꯁꯣꯟꯕꯁꯤꯡꯁꯤꯒꯤ ꯑꯁꯣꯏꯕ ꯑꯋꯥꯠꯄꯁꯤꯡꯁꯤꯒꯤ ꯀꯔꯤ ꯂꯩ ꯀꯔꯤ ꯄꯦꯟꯗꯦ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯁꯣꯟꯕꯁꯤꯡꯁꯤꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯑꯣꯖꯥ ꯇꯣꯉꯥꯟꯅ ꯀꯧꯔ ꯃꯣꯏꯁꯤ ꯄꯤꯕ ꯉꯁꯥꯏꯒꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯕꯣꯔꯗꯤꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯈ꯭ꯔꯕ ꯅꯪꯗꯤ ꯄꯦꯔꯦꯟꯁꯅ ꯄꯩꯁꯥꯗꯤ ꯄꯤꯔꯛꯄ ꯃꯣꯏꯅ ꯐꯪꯍꯟꯅꯤꯡꯕ ꯆꯥꯡꯗꯨꯗꯤ ꯌꯧꯔꯛꯇꯕ ꯑꯗꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯃꯒ ꯑꯗꯨꯒꯤꯁꯤ ꯃꯣꯅꯤꯇꯔ ꯇꯧꯕ ꯌꯦꯡꯁꯤꯟꯕ ꯑꯁꯣꯏꯕ ꯄꯨꯊꯣꯛꯄ ꯑꯁꯣꯟꯕꯗꯨ ꯄꯨꯊꯣꯛꯄ ꯑꯣꯖꯥ ꯀꯧꯔꯒ ꯃꯦꯀꯞ ꯇꯧꯕꯤꯕ ꯃꯣꯏꯒꯤ ꯑꯁꯣꯏꯕꯁꯦ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯏꯟꯐꯦꯁꯤꯁꯁꯦ ꯄꯤꯔꯒ ꯂꯩꯌꯦꯕ ꯂꯧꯒꯗꯕ ꯐꯝꯒꯗꯕ ꯁꯤꯠꯁꯦ ꯁꯤꯁꯤꯅ ꯁꯤꯜ ꯂꯥꯡꯉꯤꯕꯁꯤꯅ ꯑꯣꯚꯔ ꯑꯣꯏꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯩ ꯑꯦꯗꯃꯤꯁꯟ ꯑꯗꯒꯤ ꯐꯣꯝ ꯊꯥꯕ ꯑꯦꯗꯃꯤꯁꯟ ꯂꯧꯕ ꯑꯗꯨꯝ ꯑꯗꯨꯃꯛ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯑꯩ ꯁꯤꯗ ꯆꯪꯈꯤ ꯇꯥꯔꯒꯗꯤ ꯄꯩꯁꯥꯅ ꯀꯣꯟꯅ ꯂꯧꯋꯦꯕ ꯑꯋꯥꯃꯟꯁꯦ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯁꯦꯝꯖꯩꯌꯦꯕ ꯇꯨꯝꯕ ꯆꯥꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯨꯏꯁꯟ ꯇꯧꯕ ꯑꯣꯖꯥ ꯀꯧꯕ ꯁ꯭ꯀꯨꯜ ꯆꯠꯍꯟꯕ ꯂꯣꯏꯅ ꯍꯥꯟꯅ ꯑꯩ ꯊꯕꯛꯁꯦ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯍꯣꯡꯉꯛꯏꯕ ꯑꯍꯣꯡꯕ ꯑꯦꯆꯤꯞꯃꯦꯟ ꯄꯥꯔꯐꯣꯔꯃꯦꯟꯁ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯄꯦꯔꯦꯟꯁꯁꯤꯅ ꯃꯃꯥ ꯃꯄꯥꯁꯤꯅ ꯑꯉꯥꯡꯁꯤꯅ ꯑꯆꯨꯝ ꯑꯔꯥꯟ ꯑꯐ ꯐꯠꯇꯁꯤ ꯌꯥꯏ ꯑꯣꯔ ꯌꯥꯗꯦꯁꯦ ꯂꯦꯞꯄ ꯀꯥꯟꯗ ꯑꯩ ꯑꯋꯥꯃꯟ ꯂꯧꯋꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁ ꯈꯔꯁꯦ ꯐꯦꯁꯤꯂꯤꯇꯤꯁꯦ ꯁꯤꯅ ꯑꯉꯥꯡꯁꯤꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗ꯭ꯔꯒꯗꯤ ꯄꯦꯟꯗ꯭ꯔꯒꯗꯤ ꯄꯦꯔꯦꯟꯁꯁꯤ ꯄꯩꯁꯥ ꯄꯤꯕ ꯌꯥꯗꯕ ꯃꯥꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯌꯦꯡꯒꯗꯧꯕ ꯊꯣꯛꯀꯗꯕ ꯑꯩꯅ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯑꯦꯟ ꯏꯚꯤꯗꯦꯟꯁꯁꯦ ꯑꯩ ꯁꯤꯅ ꯄꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯒꯅꯦꯅ ꯈꯜꯂꯤ ꯗꯦꯠ ꯏꯁ ꯋꯥꯏ ꯁꯤꯅꯅꯤ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯈꯔꯁꯤ ꯏꯟꯇꯦꯛ ꯀꯦꯄꯥꯁꯤꯇꯤ ꯑꯣꯚꯔ ꯑꯗꯨꯝ ꯑꯣꯏꯔꯤꯁꯤ ꯊꯥ 6ꯀꯤ ꯀꯣꯆꯤꯡ ꯁꯤꯟ ꯇꯥꯔꯗꯤ 1 ꯃꯟꯊꯁꯦ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯐꯤ ꯃꯥꯒꯤ ꯀꯣꯆꯤꯡꯒꯤ ꯐꯤ ꯑꯃꯇ ꯌꯥꯎꯗꯅ ꯑꯉꯥꯡꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯌꯥꯏ ꯑꯩꯒꯤꯁꯤꯗ ꯑꯗꯨꯒ ꯊꯥꯁꯤꯗ ꯃꯥꯅ ꯄꯦꯟꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯨꯝꯕ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯂꯩꯐꯝ ꯅꯨꯡꯉꯥꯏꯇꯦ ꯁꯔꯥꯎꯟꯗꯤꯡ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯣꯖꯥꯅ ꯒꯥꯏꯗ ꯐꯖꯅ ꯇꯧꯕꯤꯗꯦ ꯍꯥꯏꯕ ꯁꯣ ꯃꯦꯅꯤ ꯗꯤꯁꯇꯔꯕꯦꯟꯁ ꯈꯨꯗꯣꯡꯆꯥꯗꯕ ꯏꯟꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯗꯦ ꯆꯣ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯌꯦꯡꯉꯨꯔꯣꯅ ꯃꯥꯁꯦ ꯊꯥꯗꯣꯛꯑꯦ ꯆꯍꯤ 7 9 ꯇꯔꯨꯛ 3 ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯆꯦꯂꯦꯟꯖꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯌꯥꯝ ꯊꯦꯡꯅꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯑꯣꯏꯔꯁꯨ ꯈꯪꯅ ꯆꯥꯟꯅꯗꯕꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯑꯣꯏꯔꯒꯁꯨ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯒꯁꯨ ꯑꯥꯎꯠ ꯑꯣꯐ ꯀꯦꯄꯥꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄ ꯑꯗꯒꯤ ꯑꯉꯥꯡ ꯃꯁꯤꯡ ꯍꯥꯞꯅꯕ ꯍꯥꯏꯔꯛꯄ ꯐꯝꯍꯟꯅꯕ ꯌꯥꯎꯍꯟꯅꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯛꯄꯒꯨꯝꯕꯁꯤda ꯑꯩꯈꯣꯏꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯊꯕꯛ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯤꯇꯪ ꯈꯔ ꯀꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯑꯃꯨꯛ ꯍꯟꯕ ꯌꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ 10 ꯊꯥꯔꯕ ꯃꯇꯨꯡ ꯑꯃꯗꯤ 12 ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯁꯦ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯛꯑ ꯃꯇꯨꯡꯗ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁꯤꯡꯁꯦ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯕꯣꯔꯗꯤꯡ ꯍꯣꯁꯇꯦꯜ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔꯁꯤꯅ ꯑꯃꯒꯤꯗꯁꯨ ꯍꯥꯄꯛꯄ ꯑꯃꯒꯤꯗꯁꯨ ꯍꯥꯄꯛꯄ ꯑꯃꯒꯤꯗꯁꯨ ꯍꯥꯄꯛꯄ ꯁꯤꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯄꯦꯔꯦꯟꯁ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯤꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯍꯟꯕ ꯑꯃ ꯌꯥꯎꯋꯦ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯍꯜꯂꯦ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ 2022ꯒꯤ ꯃꯦꯇ꯭ꯔꯤꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯔꯤꯕ ꯑꯉꯥꯡꯁꯦ ꯁꯦꯟꯇꯔ ꯑꯃꯠꯇꯗ ꯃꯥꯒꯤ ꯃꯃꯤꯡ ꯌꯥꯎꯗꯦꯕ ꯑꯦꯛꯁꯦꯞ ꯑꯩꯒꯤ ꯁꯦꯟꯇꯔꯁꯤ ꯅꯠꯇꯅ ꯁꯉꯥꯏ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯍꯥꯏꯕꯁꯤ ꯀꯣꯆꯤꯡꯁꯤ ꯔꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ 2014 ꯑꯃꯗꯤ 15 16 ꯍꯥꯏꯕ ꯆꯍꯤ ꯑꯍꯨꯝꯁꯤ 50% ꯍꯦꯟꯅ ꯗꯤꯐꯤꯁꯤꯠ ꯇꯥꯔ ꯂꯩꯈ꯭ꯔꯕ 50,000ꯅ ꯍꯧꯗꯣꯛꯄꯅꯦ ꯑꯗꯣ ꯑꯉꯥꯡꯗꯒꯤ ꯂꯥꯛꯄ ꯈꯔꯒꯅ ꯑꯗꯣ ꯑꯩꯒꯤ ꯄꯨꯊꯣꯛꯄꯤꯒ ꯀꯦꯄꯤꯇꯦꯜꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯉꯥꯡꯗꯒꯤ ꯂꯥꯛꯄꯁꯨ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯩꯁꯦ ꯗꯤꯐꯤꯁꯤꯠ ꯑꯁꯦ ꯑꯗꯨꯝ ꯑꯩꯅ ꯄꯨꯊꯣꯛꯆꯈꯤꯕ ꯄꯣꯠꯇꯣ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯊꯪꯅ 3 times ꯑꯩꯁꯦ ꯗꯤꯐꯤꯁꯤꯠ ꯇꯥꯏ ꯍꯥꯏꯇꯥꯔꯦ 3ꯂꯛ ꯄꯨꯊꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ 4ꯔꯛ ꯁꯨꯕꯗ ꯑꯩꯁꯦ ꯂꯥꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯂꯧꯁꯤ ꯕꯟꯙꯥꯟ ꯊꯝꯃꯒ ꯍꯣꯠꯅꯔꯛꯄꯗꯩ 4ꯔꯛ ꯁꯨꯕꯁꯤꯗ ꯁꯛꯁꯦꯁ ꯑꯣꯏꯕ ꯍꯧꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯂꯦꯞꯇꯅ ꯃꯊꯪ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯏ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯗꯤ ꯄꯩꯁꯥ ꯊꯥꯗꯕꯁꯦ ꯄꯥꯝꯃꯨꯗꯦ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯐꯅ ꯇꯝ ꯇꯥꯔꯒꯁꯨ ꯐꯖꯅ ꯇꯥꯛ ꯇꯥꯔꯒꯁꯨ ꯑꯍꯦꯟꯕ ꯍꯥꯏꯕ ꯀꯝꯄꯤꯠ ꯇꯧꯅꯕ ꯍꯥꯏꯕ ꯁꯤꯒꯤꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯥꯝꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝ ꯇꯥꯔꯒꯁꯨ ꯀꯣꯆꯤꯡ ꯇꯧꯅꯕ ꯇ꯭ꯌꯨꯁꯟ ꯇꯧꯅꯕ ꯃꯤꯀꯣꯛ ꯊꯣꯡꯕꯁꯤ ꯀꯩꯗꯧꯔꯒ ꯍꯦꯟꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯈꯟꯅꯕꯅꯤꯅ ꯑꯗꯨꯅ ꯇꯧꯕꯅꯦꯅ ꯈꯜꯂꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯔ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯇꯥꯛꯄꯒꯤ ꯇꯝꯕꯒꯤ ꯂꯩꯕꯁꯤꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯀꯣꯆꯤꯡ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯖꯨꯀꯦꯁꯟꯁꯦ ꯃꯁꯤꯁꯤꯃ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜꯁꯦ ꯐꯪ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝ ꯚꯥꯏꯑꯣꯂꯦꯟꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯁꯦ ꯊꯣꯛꯄꯗ ꯃꯁꯤꯡ ꯌꯥꯝ ꯍꯟꯊꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜꯁꯦ ꯐꯪ ꯇꯥꯔꯒꯗꯤ ꯃꯇꯤꯛ ꯆꯥꯅ ꯎ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡꯁꯤꯅ ꯌꯥꯝ ꯍꯦꯟ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯇꯧꯅꯤꯡꯗꯕꯒꯤ ꯆꯥꯡ ꯌꯥꯝ ꯍꯟꯊꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕꯁꯦ ꯁ꯭ꯀꯨꯜ ꯑꯃꯒꯤ
mang se ai gi final ni ai gi si gi sina matam sang na ai gi numit masing chahi shura kanda achievement performance mahi si phange parents public mayam dagi public dagi sahojok si phange yare hai gi changam yora kanda ai gi school ji gi mang je sumaina mang phauna ba adu ai gi target ni hai ta sina ai gi pandam mayamna ngasi sakhangnariba kwa kaithelda leiba sangai tutorial haudorakpagi chahi ahum haibadi sok lising ani taramari trama amadi tratuk deficit loina taki taribagi maramdi admission amadi advance fee thiandana course tangkai phau yaholuba aduga paisa sungpi piramdana tokhiba oja singi tolopna pihauba masigi mahina deficit takibani matamduda mahakna khanki mahi tamlabadi masana khangna soidana awaman piramgani oja sanjoigi awangma thaki wakhalondumak mahiroi singi mama mapana lamba phangkide हाना टेस्ट तौरो फई खलगन अवामन पीरगा तमथबियु हाइबनी संगाइगी ओइना हॉस्टेल द लहेले हाइदुनसु लाइरिक खक्ता तहनदे नुमित खुदिंग वाकिंग पुतोकपी सुटी लैबा मतमददी माइरोइ नुपा मचासिंग अनकपदा लैबा प्लेग्राउंड सिंगदा पुतोकतुना बॉल सानाहले सेंटर सिदा सेंदोंग नमांग थाबगी महुत अंगांग सेमबरोमदा हेना पुकनिंग चंगबगी ममी ताइ महिरोइ सिंगदा पिथोरकपा स्किल सिंग येंगदुना स्पोर्ट अमदी अतै हिरम सिंगदा सानागदबा लैरगदी पेरेंट्स सिंग कौदुना काउंसलिंग तोइना तवी कोचिंग सेंटर न चिंगुम चुंगबुगुम चोंखतनरगिबा लमदमसिदा मोइरांगमयम संजोयगी संगाई रेसिडेंशियल कैंप कम ट्यूटोरियल सेंटर द यौबा महिरोइसिंग सही खुदिंग 10 अमदी 12 ता टॉपर अदुमक पुथोकपा ngamli masana honaningba aduga sel thumgi awaba mayoknaba mahiroi kharasu adumak कैंप असिदा लेमना सही खुदिंगी ताकपि तंबिरी मसिना ओजा संजोयगी पांदम लोइद्री मणिपुर मियामना संगाइबु खंगबिरक्तुना एकाडेमी ओलकपुदुनि महाकी मंगलान माइथीबा कयातना योमलबा संजोय ngasisu महिरोइसिंगदमक खोंफम चेतना लेफौरी ओजा संजोय अमदि संगाइगी मरमदा हेना कुप्पा मरोल खंगबिबा यावरगसु कमेंट बॉक्स दा सोइदना शेयर तौबिरमु ngasigidamaktadi matang asida tension jari pumnamakpu thagatjari।